Yumsha brand gi makhada puthokliba poultry chicken amadi poultry egg lamdam asida leiba miyamna khangnadaba amadi mahau tangdriba kaya leiramloi haibagi achetpa wafam ama lagli adubu Yumsha brand asi matau karamna lakhibano oirakhibano haibagi matangda ngasi phawbuda lamdam asida leiriba miyamda chapchaba wafam amadi ikhang khangdana leiri Yumsha brand gi creator homeso paunamna kumja lising amaga chamapan marfuga mari aduwaidagi supnatagi lupa lising manga piba jujaki grinder ama Punjab tagi leiraba matungda yen machinjak semlaga yonbadagi Yumsha brand horakpagi lambi yatpa horakhi matamaduda yen machinjak kaithelda phangbagi khudong chaba leitaba lamdam asida jujang marang kaina phangbagi khudong chaba lauraga jujaksing grinder na takhairaga yen machinjak semba amadi yonbagi thabak asi khumang chawsilakhi tungda Imphal West ki lamsang kendri manung channa tawthongda ye loinaba set ama semduna state asida ahanba oina broiler chani loiduna Yumsha brand sembagi ahanba khongthang thangjinba hauki Yumsha brand asigi matangda homeso paunamna hai ekhoina yumda yoknariba loinariba sasal Yumsha gi wakhalonda yumpham oiraga Yumsha brand asi lakpani Yumsha brand asi mahaki leijaba apikpa senfamdagi changying oina haudorakhibani awaba khudong chadaba kaya amaga loinana sengbat charakhiba brand asi ngasidi lamdam asigi miyamna pamnaba poultry product ki maruoiba brand ama oibu ngamba asida apenba ma fawi haina homeso paunamna thamlagi yumda yokpa sa nena tu khangaganda akoina Yumsha gi brand amata leite mane manestagi popora experiment mane success ore success ore seto adum mari manga adumaina wa torokanda chicken center madamda weight sanade aina ihana weight kono tobisi akhona ngasagi yen je ningon chakoba haitare saisa hojiki nupising yen se akhona ningon chakoba akhona discount piba adagi kono ta adune ningon chakoba da mona satpada yen masagi chahi yamsalakpa dagi homeso paunam yamna sangna treatment chathaduna lakhi Yumsha gi oiba thabak thoramsing pumba homeso paunamgi machanupa veterinary doctor nawba paunamna yengsinduna lagli Yumsha gi matangda doctor nawba paunamna hai mahaki apokpagi anabana maram oirga Yumsha gi oiba thabak thoram mahakna overall in charge oiduna yungi machimanaw amadi sagai gi ahalsinga punna yengsinduna lagli hauji mahaki apokpasu masa kharadi fagalaktuna Yumsha gi thabak thoromda mateng kharadi pangma ngamle in house poultry feed farm amoina horakhiba Yumsha brand ngasidi full fledged chicken hatchery chicken feed poultry meat amadi poultry egg production brand amoina mai pangna singsinba ngamle Assamgi Bongai Gauda leiba poultry farm amana apunba laya yen lak aniga lising manga thamduna laya yen gi north east gi khwaidigi chawba poultry farm oiri Yumsha gi tawthongda leiriba poultry farm da apunba laya yen lak amaga lising kuthra taruk loiduna north east gi manungda anisuba khwaidigi yamna laya yen loiba farm oiba ngamle farm asida yerum lising humdraga taruk puthokpa ngamle April tha fawbuda yerum lising marifutara taruk puthokpa aduga June July fawbuda yerum lamaga lising taruk puthokna pandam thamli Yumsha gi mapung phaba hatchery machine ahum leijare masida amukta yenaw lising marifutara puthokpa ngami mit khaktagi namak loinariba broiler yen asi Yumsha na state asigi tongan ba mafam taraga nipanda lamdam masida leriba longmi sing engage tawduna yen macha amadi machinjak piduna yen loheli farm sing asidagi pukhalakpa yen sing kaklaga kaisampanta leiba Yumsha chicken center da miyam da fangali haina
Dr. Nauna Tamlagli. Broiler gi site ta gi hawabada hamada khoina magi marumje porani khoina hatching torani duga yenau moja se thoga khoina farmer khoi yen loiba khoi farmer time pan kun mukle aduda khoina yen se thadaraga moida yen se lohelani duga khoina yenau su pirani machinjak su piraga lohelle plus khoina isana rent wairaga loiba su le aduga khoina market ta magi nimit masing do shuraga khoina puthoraga khoi gi dukan da ka khoina smai toraga market to ina broiler gi romda aduga marum kopi isina mo khoisida farm da legise around 1,36,000 ne yenau grower layer loin mo pulap punbada aduga laying da huji marum koisina nomada yerum lising 76,000 ne adu another huji production line da amaga leiri sisina April gi last week saisida kokpa horani adu si kokla ga di approx 96,000 mukti surani aduga June July saida batch amaga leiri aduga di 1,06,000 7,000 amaga makoklani ayambana khoigi broiler sisina khoigi local farmer sing da loina ma khoina pigrani layer gi da di senaba mi se technical oiba experience moi gi training loiraba mi mapan da gi ngata taraga senale ado khoina Manipur da gi mi khoi mamang da 2023 da mi tara gumba khoina thamba horame ado dum tha phadana dum moi dum chakhi sigi waba degi ayuk manta pung mari degi hawalaga evening pung manga bo thawak shudoine machinjak thaba de yerum khunba sisina ngamdamnina ayambana yendang loibagi training chatluba mi farm da adugumba mina ata khoina toy kasampata yen kakpa degi khoigi saida yen semaga khoina kasampata thagalise sigi operation sina ayamba khoigi saigi local mina ngata toy doga yerum pack toy sinjina khoigi lekai gi saigi mi degi account suriba singsisu saigi mi ngata dumai ngata to Yumsagi oiba tungi future plan singi matangda Dr. Nawa Paunumna hai state asida leiriba lomi singna loinariba broiler yen sing asi lamdam asida puthokpa fertile oiba yirumdagi puthokpa nati fertile oiba yirum sing asi ayamba Kolkata natraga Guwahati dagi pusilakpa ngaktani Yumsagi oiba broiler breeder sembagi infrastructure sengbat saganaba thorang leire sahi amagi manungda thorang asi mai pakani haibagi chap sana thajaba thamjari karigumba Yumsagi oibra broiler breeder sembagi plan asi mai pakpa ngamlagadi lamdam asida leiriba yen loiba lomising amadi state asigi oinasu yamni hena kanaba oigani masigi matakta Yumsha brand gi makhada tawthongda loiriba yensing asigi yenthi sing asi ningthina decompose tawraga amadi samdok laga manure oina atoba state singda export tawbagi plan su leiri haina Dr. Nauna thamlagli khoida huji breeder leiteba breeder sina parent stock sina fertile egg stock kolak toine adu koglani khoina hatching torni aduga broiler puthok toine yen mapi do aduni khoina huji kanna tanari se most probably khoi chahi mai gi manung jida khoina phangmagi khoi chance to lei phangagadi amuhena lamsigi oina chakot pasu oitoine ramdi broiler mapan dagi changaiba kholaiba mayam se sisu loina mangna tragasu 30-40% di khoina adum marum ju puthwani fertile eggs to adudagi amu machine da hapani yenau puthorani adugi pandam ne next step haitar layer si di khoi sisu venki sina magi layer gi company amale layer dang na te mai breeder su mon dai logdoine aduna mana khoida either Kolkata dagira natraga Guwahati dagira khoina yenau se magi flock khoi gi flock se yen lising kun gi flock neba adu mai moina khoida thabne khoina moida gi leibai tar yen macha se yen thi se khoina hojik jingthoni aduga khoina decompose torani decompose hai se khoina 90 days change tenki sadoine tenki sida khoina manure se thadarani sida 90 days thamdoine 90 days thammaga magi kothoani khoina dryer ama toraga dry toraga amuk grinder da toraga powder oral laga khoina organic manure sembagi hojik khoina yenthi kothokpagi ama sari do ado khoina yenthi kothokpa sabase yengon do hangdadi yadaba yengon yen loiraga makha do haidadi yadamnina hojik ahangba du da hairaga mathang hojik after November saida yengon ani gumba ma hairaga dumaina chahi mukti changni sigi aduga manure do poultry litter manure na taraga khoina Guwahati gumba adu moigi khoi injang napi am thaba jaga kharupetia gumba
ꯃꯣꯏꯗꯤ ꯏꯟꯖꯥꯡ ꯊꯥꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯩ ꯆꯨꯖꯥꯛ ꯊꯥꯕ ꯖꯒꯥ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯖꯒꯥ ꯑꯗꯩ ꯆꯥꯏ ꯕꯒꯥꯟ ꯁꯤꯗ ꯊꯥꯕꯒꯤ ꯄ꯭ꯂꯥꯟꯅꯦ ꯃꯦꯅ꯭ꯌꯣꯔ ꯁꯦꯝꯃꯒ ꯃꯔꯝꯗꯤ ꯁꯤꯒꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯂꯦꯚꯦꯜꯗꯨ ꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯦꯟꯊꯤꯁꯤꯗ ꯌꯦꯟ ꯂꯣꯏꯗꯨꯅ ꯏꯁꯥꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯁꯦꯜꯃꯤꯠꯂꯣꯟ ꯑꯃ ꯑꯣꯏꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯗꯨꯅ ꯗꯥꯛꯇꯔ ꯅꯥꯎꯕ ꯄꯥꯎꯅꯝꯅ ꯍꯥꯏ ꯊꯋꯥꯏ ꯌꯥꯎꯕ ꯌꯦꯟ ꯂꯣꯏꯅꯤꯡꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯣꯜꯇ꯭ꯔꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯪꯁꯤꯟꯕꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯕꯥꯏꯑꯣꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ ꯌꯨꯝꯁꯥꯒꯤ ꯑꯣꯏꯅ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯕꯥꯏꯑꯣꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯝꯁꯥꯒꯤ ꯇꯥꯎꯊꯣꯡꯗ ꯂꯩꯔꯤꯕ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯁꯤꯡꯗ ꯑꯍꯦꯟꯕ ꯕꯥꯏꯑꯣꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯁꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯌꯦꯟꯁꯤꯡꯗ ꯂꯩꯅꯥ ꯂꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯈꯟꯅꯅ RO ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯔꯤ ꯃꯇꯝ ꯆꯥꯅ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯕꯛꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯅꯥꯎꯕꯅ ꯊꯝꯂꯛꯂꯤ ꯃꯤ ꯑꯃꯅ ꯌꯦꯟ ꯂꯣꯏꯔꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯁꯤꯗ ꯑꯗꯨꯝ ꯏꯃꯨꯡ ꯑꯃ ꯑꯗꯨꯝ ꯄꯨꯕꯒꯤ ꯑꯗꯨꯝ ꯌꯥꯕ ꯀꯩꯅꯣ ꯏꯟꯀꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯗꯦꯗꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯔꯦꯅ ꯃꯤ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯍꯥꯟꯕꯗ ꯍꯧꯔꯛꯄꯗ ꯍꯩꯇ꯭ꯔꯒꯁꯨꯀꯣ ꯇꯔꯝ ꯑꯩꯈꯣꯏꯒꯤ 3-4ꯔꯛ ꯂꯣꯏꯔꯛꯑꯒꯗꯤ ꯈꯔ ꯈꯪꯉꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯁꯥ ꯏꯟꯚꯣꯜቭ ꯇꯧꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯦꯡꯒꯣꯟꯁꯤꯗ ꯄꯨꯡꯁꯥ ꯁꯥꯔꯒ ꯍꯦꯛꯇ ꯌꯦꯟꯁꯦ ꯍꯦꯛꯇ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯑꯗꯨꯃꯗꯤ ꯄꯣꯁꯤꯕꯜ ꯑꯣꯏꯔꯔꯣꯏ ꯇꯦꯛꯅꯤꯀꯦꯜꯂꯤ ꯏꯟꯚꯣꯜꯚ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯕ꯭ꯔꯣꯏꯂꯔꯗꯁꯨ ꯂꯦꯌꯔꯗꯁꯨ ꯕ꯭ꯔꯣꯏꯂꯔꯗꯅ ꯑꯃꯨꯛ ꯈꯔ ꯀꯣꯝꯃꯦ ꯂꯦꯌꯔꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯏ ꯃꯔꯝꯗꯤ ꯌꯦꯟꯗꯣ ꯃꯆꯤꯟ ꯀꯛꯂꯛꯀꯅꯤ ꯚꯦꯛꯁꯤꯟ ꯄꯤꯔꯛꯀꯅꯤ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯇꯥꯏꯝꯗ ꯃꯆꯤꯟ ꯀꯛꯂꯛꯇ꯭ꯔꯒꯗꯤ ꯃꯣꯏꯗꯤ ꯑꯃꯒ ꯑꯃꯒ ꯍꯟꯒꯥꯏꯅꯩꯑꯕ ꯑꯗꯣ ꯃꯆꯤꯟꯁꯤꯁꯨ ꯑꯃꯨꯛꯇꯪ ꯀꯛꯇꯣꯏ ꯅꯠꯇꯦ ꯃꯄꯨꯟꯁꯤꯗ 3ꯂꯛ ꯀꯛꯇꯣꯏꯅꯦ ꯌꯦꯡꯒꯣꯟ ꯑꯃꯗ ꯌꯦꯟ 10,000 ꯆꯟꯕ ꯌꯦꯡꯒꯣꯟ ꯑꯃꯗ ꯃꯆꯤन ꯀꯛꯂꯛꯄ ꯌꯦꯟ ꯑꯃꯃꯝ ꯐꯥꯔꯒ ꯃꯆꯤꯟ ꯀꯛꯂꯛꯇꯣꯏꯅꯦ ꯑꯗꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯥꯏꯁꯤꯁꯨ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯥꯞꯄꯛꯇꯣꯏꯅꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯟꯖꯦꯛꯇꯦꯕꯜ ꯁꯕꯀ꯭यूटेनियस इंजेक्शन कापा अखोई वैक्सीन लें अदुम यामदसु लोइनमक मेंटेन तौरक्तोइने टेक्निकल ओइना खुद याम चंगबदि लेयर याम हेले वाबसु हेनबा अदुगा ब्रॉयलर ना मो रिटर्न जे अखोई 40-45 डेज ता रिटर्न लाइना समना येनजे हुजिक लोयरनी निमित 45 लोरगा योंथोआनी अदुगी प्रॉफिट अखोई पैसादो चलाने लेयर ना मो चाही अनि चंगे येन हॉकर सिना फार्म मदा चलगा फावरनी ngasi aduga hayeng na mo atopa farm da chalani laina farm amadagi ama lanjan baja amana hawker na ngata lanjalan bane alna tight biosecurity oiba ma daka oi aduga vaccine gi huji shu dum mayam vaccine kapta bida dum pungoi da loiba sum lerongani lerem da shu ai ado magi vaccine kapa matam je broiler gi oina khoi gi ahamba numin mangani subada ND न्यूकास्टल डिजीज की रानीखेत डिजीज की कापीबा अदगी ट्राइन ट्वेनी सुबदा IBD की वैक्सीन कापीबा अदुमाया वैक्सीन दो मागी रूटीन द कापीरगदी सीबगी चांग से कंट्रोल दि तौने दम युमसा सी इचम चंबा ब्रांड पोल्ट्री येन नत्रगा पोल्ट्री तो पुथोपा येरुम अमगी ब्रांड नते युमसा सी मियोय अमगी हनबा लेतना कन्ना होदबगी ब्रांडनी मियोय अमना लेप लेतना कन्ना होनरबदी माई पाई हाइबगी लेंद्रब खुदमनी युमसा कैमरा पर्सन थोनाजों केनेडी पीबोबो मदी साइखोम रुबेंग लोइनना पौदम जरिबा भक्त तौरांबम इम्पैक्ट न्यूज ताउथो